Manipur da thokliba irang asi chahi hum fadringai mamangda lanjenaribasing masa masagi yumda hanjinnaba center na Pukchel Shengna Hotnagadabani haina MP Dr. Angomcha Bimol akoijamna phongdokre wafam asi hojik chathariba parliament ki ningtham mifam asigi ngasi famkiba session gi 0 hour da mahakna house ki pungning chingsiladuna phongdokibani 0 hour gi khudongchaba lauraduna MP Dr. Angomcha Bimol akoijamna Manipuri amasung English londa phongdokiba kumjali singani kunhumdoi gi May tang ahumdagi haurakpa irang asina maram oiraga mioi lising kaya lanjenaraga leiri makoi sing asi masa masagi yumda hanjinjarage haibada leingakna chiaga tear gas cell kapa amadi fu chaiduna tanbagi fibam amada leiri leingaki khongthang asi lana lamjinkraba khugi furupki mioi kangbu kharanasu lanjenariba sing masa masagi yumda hanjinba yaroi haibaduda mateng pangsinba oina thokle aikhoina kawroidabadi Maraibak thiraba lanjena duna leiriba iraicha sing asigi awaba fibam lengakna makhoigi thaudang pangthok tabadagi oikhibani haina phungdokpagi mahutta makhoibu yumda hanjindanabaki thabakta mateng pangsinbagi achogba mamitai masi pumnamak laibak thiba mani matang asida mahakna house ki pungning chingsinba pamlibadi hojik lanjena duna mioi lising kaya waba fibam amada relief camp singda changjafam lauraga leiri Manipur gi irang asina chahi hum fadringai mamangda makhoi sing asi masa masagi yumda hanjinnaba center na Pukchel Shengna transparent oiba thaurang ama puthokadabani haina MP Dr. Angomcha Bimol akoijamna house ki pungning makhatana chingsinki Megi tang ahum lising aniga kulumdoi dagi hawarki beirang dagi mayum maikai leibam chahum khangdana lanjena dana leiba mi lising kaya ma mayum hanjage haibada hanjan hana bohona bagi mahutta lengakna sarkarna tear gas caption na phu dana chaidana tawbagi phibam Manipur da lei masi makhoi bu hanjan haning deba misguided maroina kuki kangbu khrana su hanjan hanba yaroi haibadugi mateng pangsan bagum thokle hanjan hana bohona bagi mahutta makhoi bu hanjan hadana ba hona bagi da mateng pangsan ba thabok tawbagi mami yamna chawna lei masi yamna laibok thiningai ni like to draw the attention of this house to the fact that there are more than thousands and thousands of people are still linguisting in relief camp, and I appeal to the government of India that they should draw up a concrete, honest and transparent plan to ensure that these people go back to their homes before we mark the 3rd anniversary of the crisis that began on 3rd of May 2023. Thank you, Chairperson.